ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 4ꯗ ꯍꯥꯈꯤꯕ ꯌꯨꯍꯥꯔꯅ ꯁꯣꯍꯜꯂꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯝꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛꯅ ꯍꯧꯅꯅ ꯁꯥꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯁꯔꯃꯤꯂꯥꯅ ꯖꯦꯅꯤꯝꯁꯇ ꯂꯩꯕ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ नत्तबा पांबईदा सेल तालहन्ननबा मपान लेबाकता पूनबा होनरंबा नुपी मचा अहुम थौबाल पुलिसना कनख्रे नुपी अमा यावना चेनबा मियोय अनि फागतख्रे। अमसुंग मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन इंग्लिशिंग अनिगा सुपना तरा तरेतगी लमदम असिगी प्राइवेट स्कूल चहुम कुंथ्रादा फनेक सप्लाई तौरगनी। मयाम खुरुमजरे अदम नेंगबिरिबसे इंपैक्ट न्यूज नि आई पिंकी ओक्रमना हौजिक पुंजासि फावबगी मरोइबा पावसिंग मयामदा पिजरी। चाही असिगी जनवरी 4दा रिचर स्केल 3.9 यौना हाखिबा युहारना सोहल्लबा सेनापति डिस्ट्रिक्ट की युमसिंग गवर्नमेंटना अमुकना हौनना सारबा मतुंग असि मणिपुरगी चीफ मिनिस्टर ओक्रम इबोबीना संगाख्रे। डिस्ट्रिक्ट एडमिनिस्ट्रेशन सेनापतिना सिंधुना चालबुंग अमदी 4000 विलेज दा पांगथोकिबा थौरम अदुदा मणिपुरगी डिप्यूटी चीफ मिनिस्टर गैखांगम, RDNPR मिनिस्टर M ओकेंड्रो, IFCD मिनिस्टर ngamtham haukik, साइकुल असेंबली कॉन्स्टिट्यूएंसी के MLA यामथोम हाउकिप अमदी कांगपोकपी असेंबली कॉन्स्टिट्यूएंसी के MLA नेमचा किपगेंसु सरुयाखी। जनवरी 4दा हाखिबा युहार अदुना युम लिसिंग अमगा सुपना यांखै मंगा पुन्ना मांगहनखी अमदी युम चतुरुका कुनगनिथोइना सरुक खरा मांगहन तागहनखिबनी। मसिगी मनुंगदा युम लिसिंग अमगा सुपना होमफु हुमदोइदी साबा लोइरदुना ngasi संगाखिबनी। जनवरी 4दा हाखिबा युहार अदुदा ngaihakki रिलीफ मटेरियल पिजरबसु तुंगकोइबा रिहेबिलिटेशन की प्रोग्राम अमा पाइखत्तबा यारोइ खंदुना गवर्नमेंट असिना चीफ मिनिस्टर गी लुचिंग मखादा मुन्ना खनरबा मतुंगदा थौरांग असि पाइखत्खिबनी हाइरी। हाइरिबा रिहेबिलिटेशन की दमक इंडिया गवर्नमेंट की मिनिस्ट्री ऑफ रूरल डेवलपमेंट दगी चौराकना लुपा 3,00,000 लोम सेंथंग ओइना काइथरखिबनी। मसिदा सारिबा युमसिंग असि अर्थक्वेक रेजिस्टेंट ओइबना स्टेट असिगी अतोपा मफमदसु तमजनिंगाई ओइ हाइना वांगांखिबसिंगना थौरम अदुदा फोंदोकनखी। थौरम अदुदा चीफ गेस्ट ओइखिबा मणिपुर की चीफ मिनिस्टर ओक्रम इबोबीना लमदम अदोमदा कुकी अमदी नेपालीना नुंसी चानना पुन्ना लेमिनरंबदा हराउबा फोंदोखी। सेनापति की डीसीना अरैबा सेल अमदी अंगंबा पांबई सिजिनरगा मतम चाना युमसिंग असि लोइसेलंबदा थागतपसु फोंदोखी। महागना मखा ताखिबदा कुकी ओइगेरा नेपाली ओइगेरा मणिपुरी ngaktani अखोइ मसेल पुनसिनरगा मणिपुर असि चाखतप स्टेट अमा ओइहल्लसि हाइन अपील तौखी। महागना मखा ताखिबदा इम्फाल दिमापुर हाईवे की चालबुंग खुलदा साइटू अमदी साइकुल फाउनरिबा इम्फाल तुरेल मथक्ता सारिबा लितान थोंग असिसु RCC थोंग ओइना साननबा गवर्नमेंट की वर्क प्लान दसु हापलगनी हाइरी। District administration target tawruriba at least 1020 khrehan base masidi ngasi inauguration tawre haidna incomplete oina ai thambiganu haidna ai district administration na ai appeal tawjari paidagi basic amenities toilet amamam so happy dana tawram masi aduki matik ai nungaijai khoi punamak khudong thiraba matam khudong sadraba matam da अखोई यामना यूनिटी लेना we are one हाइबसे मसी अखोई पुनमक अखोई कावबम थोकते अखोई मणिपुरी हक्तनी। थौरम अदुदा डिप्यूटी चीफ मिनिस्टर गैखांगमना हाइखिबदा नेचुरल कैलामिटी हाइबसी कन्ना होटनरबसु मियोइबना थिंगबा ngamloi मालेमदा चावखतलबा अमदी सुपर पावर लेबा लेबाक अमा ओइरिबा जापान फावबदा सुनामी लाकपा मतमदा अटेक अकाई मयाम अमा यावनरी अदुबु मखोइना अनौबा टेक्नोलॉजी सिजिनदुना अमांगता थोकदबा सिंगदगी खरा हंथहल्ली। मखोइगुमना अखोइसु मतौ तमदुना कैलामिटीना मांगहनबगी चांग असि खरा मखैदी हंथनबा अखोइना होटनबा मथौ ताई। मरम असिना असिगुम्बा कैलामिटी अमा थोरकपदा अखोइना थेंगनबा ngamnanabagi स्किल अदु तंगाई फदना लेफम थोई हाइखी। Anything anytime may happen asigum asi amuk thorpa yaba pot ama lei thokta basu oisunu adubu kariguma thopa taradi kari kamai tawni haidra okhalon khanba galoyana prevention is better than cure ana akoi thokta ngai digi akoi karigumba thokta na honaba thopa tarabasu yarinkai damage less tawna ba casualties less than hantana ba akoi madugi thorang loyana leiba chumi haibase।
Nakal amaromda ngasigi thauram adu loiraba matungda paumi singna Manipur gi Chief Minister da wahang khara hangnaba hotnabada Chief Minister na paukhum piu yakide madugi mahutta government asigi wangangloi moirangthem okendro oina paukhum pirakhi mahakna haikibada hauji Sarmila na Jenims ta pukhatuna layeng liba sigi achang basel pumnamak Manipur government na pugani haiki. No, she has been passing for the last 16 years and she could not take the solid food right now. So considering that situation, government has asked the department, medical department to look after her and these are things only. So far it is government has to do it. Thawal Police ki yamna chawna mai pakpa amada haukiba August ki tang taragi ayukta Myanmar, Singapore amadi Thailand da sendal lambi ki damak sizinaruraba Churchanpur dagi purakpa nupi macha ahum kanba ngamkhre thodok asi Thawal Police na Kakching lamkhai da achat awong check tawbada Maruti Suzuki Eco amada more fauraga nupi macha sing asi punana ba hotnarambadagi fabani hairi hiram asigi matang da ngasi numit yungba pung tarani thoi tabada SP Thawal gi conference hall da Paumi Singuna Bamada, Thobal District Police ki Additional SP Law and Order Rakesh Balwan Nahai, Hariba Nupi Macha Ahumadu, More Ward number 3 dagi, Thangkhumi Mizo Thangi, Chahi Yankhai Taruk, Mapuroi Bagi Maming, Sanga Mizo Kawi Nupi Amana, Churchanpur dagi, Khaumawi dagi, Lalbai, Klina Kauba, Driver Amaga Lonana, Maruti Suzuki Eco Asida Haptuna, Myanmar da Pukhinaba, Purakpada Fakibani, Thangkhumi Mizubu Machin Hangbada, Mamang dasu Mahak na Churchanpur dagi nupi macha kaya ama Thailand, Singapore yauna atai South East Asia gi leibak singda nataba pambai da sel talhanna bagi thaki haiba khangle maram aduna Thangkhumi Mizo amasung mahaka loinana thabak tongminaramba driver anigi mathakta Thobal Women Police Station da case ama laukhatuna CJM Thobal gi court na makhata na machin hangnana ba numit tarani gi police remand pikre. Manipur dagi Armed Forces Special Power Act Lothu Haiduna Irom Chanu Sharmilana Chahi Tara Taruk Chara Henduna Khongjang Changsin Batoklaga Politics da Khongdaragani Haina Lauthokraba Matung Mahaki Khongjang Saugatuna Lakiba Sharmila Kanba Lupsu Ngasidagi Thupchin Kre Ngasi Nungtil Porompata Laiba Sharmila Kanba Lup ki Sanglenda Paumi Singa Unaba Mada Lup Asigi Convener gi Thau Purambi Soibam Momon Laimana Sharmila Kanba Lup Thupchile Haina Lauthokibani Momon Laimana Paumi Singh da Haikibada, Abspagi Mayokta Lairamba Sharmilana Politics da Yauduna, Mikal Tengnagani Haibasi, Kuzil Taurang Yaupagi Chingna Balay, Adubu, Politician Amaga, Lamda Masigi Yaifana Balayriba, Maira Paibi Singadi Punba Yadaba Maramna, Sharmila Kanbalup Tupsin Naba Warep Lobani, Taubadabu Sharmilana Makhatana, Abspagi Mayokta Changsilakba Khongjing Dadi Sagwatkani, Karigumba Mahakna Hauzik Lauriba Chara Hen Batokpa Amadi, Politics da Khongdagani Haibagi Firep asi Hongtok Lagani Hairaklabadi Taramna Okani Haiki. Politics ta sangani haiba wafamse karamba rajaniti gi phinno mangonda politics sangbano haibasi makoi chu chamamna ba phawi ima khara unaru hinga sisi unaru ba matamda ma na haiba phiresida ai honglar haiba wafam ma ma thambirei maira paibiga politics ka di koi khusamna laga leimina badi yadabani na Haring asi dagi Sharmila Kanbaluk ai koi tupsal lage bisang sina mana sangsil lakwa khongjeng khidadi mama be obi akoina hauji ma wakhalonda ma pusu ikai khumnai mana thangjeli ba khongthang khidi ai khoi ga mana thangjeli ba sigadi chanadre aspa jine he lokthok ti phawdi akoi hanba laitane Manipur gi civil society mayanga punna akoi kusamna mina da nanga si baw lakli ba samana lengdana dum bisang khina koi chathara AUSPA 1958 amasung UN Committee on the Elimination of Racial Discrimination haiba hiram asida nongmagi oiba khana nainabagi thauram ama Manipur Press Club ta pangthokre thauram adu North East Dialogue Forum, Conflict Widow Forum, Women Action for Development amasung Social Action Committee Borayang biga punna khusam naraga sindona pangthokibani thauram adu da tongan ba civil society organization ke mihut kaya resource person oina hiram adu gi matang da wangangki Lamda masida lairiba tongan ba thodok awaba nang hauraba imung manunggi mioi kaya amasu khana nainaba aduda saruk yaki miyawa phak yabu ning tamo mo koi pire notice bidana hari ba misi phak dei henodana singna badagi kap yabai permission chu pire singna badai kap yabai permission chidana mi no sikhi yabu ki lok sabha chu pire
स्वाइदरी मियोइबगी ह्यूमन राइट्स हाइबस कदाइ दिलेबगे मियोइबगी ह्यूमन आइदि अहिंब मियोइबगी हिंबगी राइट्स है स्वाइद करानि खुद लेबगे at the hands of the process adu koirabro Naga Students Federation na Naga Students Union Chandel amasung atopa mari leinaba organization singa khusam naduna Naga taba mafam singda ngasi Armed Forces Special Power Act 1958 ki mayokta wakat khongchat amachat khre khongchat asi Chandel District Headquarters ki mini indoor stadium dagi hauraga Jafau Bazar fauduna lamkha yoruraba matung mini indoor stadium da amuk halaki khongchat aduda masing yamlaba mahiroi singna saru yaki loinana ek asigi mayokta play card kaya utki Ising nungsit amadi nil khongbagi chang miyamda khudaki oina khanganabagi damak Imphal gi Kangla manakta scrolling board ama thamlagani haina Manipur Pollution Control Board ki member secretary Takhelamba Mangina phongdokre wafam asi mahak na ngasi DIPR na sinduna chatharakiba paumi singa unabagi thauramda phongdokibani mahak na hai Manipur da lairiba school lising amaga chatat yankhaida eco club lingkhatkre eco club sing asi lamdam asigi inkhalakliba angang singda ainga sa amadi akoibagi honglakliba fibam sing asi khangananaba lingkhatkibani haiki Unna ekoi visuji ekoi gi 70 stations lai 70 stations si ekoi na sampling torakanda kanoda board ki ledgeri ba laboratory da analysis torakanda ekoi gi level of say water quality si established tobuni ekoi na praja da yamna aksai gi instantaneously pau si piba ngamna ba haidana ekoi na hujik si Kangla gi main gate asai da ekoi na scrolling board amaka thammakanda ekoi na haiba data si instantaneously adum ekoi gi fit torakanda public mayam na hekta adum ngasai gi level of air gi pollution ising gi vehicular gi kari lairiba mayam je khara gi khangba ngamna ba na koi Nil khongbagi chang henkalakpagi matangda Manipur Pollution Control Board ki member secretary Takhelamba Mangina hai Imphal City da nongmagi oina nil khongbagi chang ase henkalakli Noise Pollution Control and Regulation Rules Englishing anigi chatna pathap ki matung inna commercial area da nil khongbagi chang yengbagi thabak leptana chathari mahakna makha taraduna hai Imphal gi manung da leiba no horn haibadi horn khongba yadaba mafam singdasu miyamna rule thugaiduna horn khongbagi thabak chathari masi toknana ba makha tana department na miyamda bap tahanbagi thabak leptana chathari haiki Gari sing si manufacturer to boda manufacturer sing sina authority amadagi certification tawra akanda magi fitness ki lang bagi fuel consumption ki mileage ki safetyness ki volume ki kari ki tawra ga lak pane stage sing si da maduma noise gari amagi individual noise on body yada noise ai bang chapung to mayam ne na khangbire mafam nu gi ekoi gi id geographical features like building yam leiba adagi ekoi gi DM college mamang asai da ekoi gi uwaga khara leiba gari ji makon jam horoga hauda boy hening ba sigumba ekoi gi obstacle haiga dra structure mayam leiba sina ju depend toy Manipur Handloom and Handicraft Development Corporation Limited na Manipur Apex Handloom Weavers and Handicraft Artisan ka khusam naduna lakatori bachahi Englising ani ga supna tara taretagi Manipur da lariba private school chahum ga yankhai romda tamlibi nupi mahairoi singi fanek supply tawragani hairi wafa masing ase Manipur Handloom and Handicraft Development Corporation Limited ki General Manager Administration ke Lanmei Kanmei na phongdokhibani DIPR na sinduna Directorate asigi Moirangkhom da leiba complex da haukiba June gi tang mari dagi chatharakpa Manipur gi tongan ba loisang gi official singa paumi singa unabagi thauram da ngasi aroiba numita phongdokhibani thauram aduda Manipur Handloom and Handicraft Development Corporation Limited ki General Manager Administration ke Lamli Kamai na hai School gi mahairoi singi phanek supply tawgadoriba si All Manipur Private School Welfare Association ga khusam naduna association asigi makhada leiba school singda supply tawgadabani haiki mahak na hai mamangda corporation asigi thomi singi tha chamaga supna ahum gi tolop piba ngamdana leiramba adu corporation asina mari leina baloisang singa kanna hona badagi haujik faubada panduna leiramba
था चामग सुपना अहुमगी मनुंगदा था हुमुद्रा हुमदोई की तोलो पीख्रे हाइकी कॉर्पोरेशन ना पाइखतपा मसक थोकपा थबक सिंगी मनुंगदा खरा पल्लदुना महाकना हाई कॉर्पोरेशन असिना कन्ना होनदुना मणिपुर दा साजबा हैंडलूम अमदी हैंडीक्राफ्ट की पोथोक कया दिल्ली अमदी कोलकाता दा लेबा पांथोइबी मणिपुर एम्पोरियम दा थादोक्तुना मणिपुर की हैंडलूम अमदी हैंडीक्राफ्ट चावखतना होनरी लोइनना नुपाना साबा फीसिंग प्रमोट तौननबा थबक थौरम कयासु कॉर्पोरेशन असिना पाइखतली हाइकी अमसुंग कॉटन अमसुंग सिल्क की ओइबा सेंट्रलाइज यार्न डेपोट अमसु पौना बाजार दा हांगतोकले हाइकी All Manipur recognized private school welfare association sida recognized toriba school makoina sahum yankai amu makoi gi association sida affiliate tawi sahum yankai mu sigi school mayam sini uniform si makoina nupi masa singi akoi phanek si helum gi site gi leijarage haidana adana hairiba sing si production plan na si koina school sing sida karam karam masu no aduga karam ba madugi design tawsige na mathang akoina थिंगांग क्या दा मीटिंग से तौरपनी अदुना 16 सिमा दि टारगेट तौरसी 17 की सिमा टारगेट तौसी हादना अखोइना मसी प्रोग्राम या थोकी बनी मणिपुर दा लाकदौरिबा चही इंग्लिशिंग अनिगा सुपना कुनगनिथोय फाउबदा 50 मेगावाट की रूफटॉप सोलर पावर प्लांट अमदी 55 मेगावाट की सोलर फोटोवोल्टेक पावर प्लांट लेहननबा होनरी हाइना मनीरेदा की डायरेक्टर एल मंगलेम ना फोंगदोखरे DIPR na senduna directorate asigi moirangkhom da leiba complex ta pangthokpa manireda gi official singa paumi singa unabagi thoromda wafam singa si director na phongdokhibani Jawaharlal Nehru National Solar Mission ki makhada English singa niga supna kungani thoi faubada India pumbada mai megawatt lakh amagi solar power puthokna bagi pandamda paikhatpa mission adugi manung channa Manipur da supunna mai megawatt chamaga supna mangagi solar power plant asi paikhatkadabani haiki Maniredana paikhatliba masak thokpa thabak singkhara palladuna director L Manglem na hai Senapati district ki tongan ba mafam ahum amasung Ukhrul district ki mafam anida Pico Hydel project paikhatuna mathau tawkhre Mini Hydel project ani amasu Ukhrul gi Chadong village amadi Senapati gi Gelnal village da paikhatuna mathau haukhre haiki Loinana hauzik Pico Hydel project kaya tongan ba mafam singda paikhatlakli hainasu director na phongdoki Nakalamaromda DIPR na sinduna director asigi moirangkhomda leiba complex da haukiba June gi tang mari dagi chatharakpa Manipur gi tongan ba loisang singi official singa paumi singa unabagi ngasi aroiba numit ka mari leinana DIPR gi director Megha Chandrana thoram masibu mapung fahaliba Manipur gi tongan ba print amadi electronic media bu thagat pa phongdokhibaga loinana paumi singna lauriba thodang asibu ikai khomnaduna paumi singi yaifanaba DIPR na thabak thoram kaya leptana paikhatli hainasu phongdokhi Manipur की सेंडिलोन दा हाउस खुदुमक्ता कानबा फंगदबा अखोर एलोकेटेड टारगेट सी 50 मेगावाट रूफटॉप सोलर सिदा मदु इंप्लीमेंट तौनबु दमक्ता अखोना पॉलिसी में सेमजग्रे कंज्यूमर ब मी मना मागी रूफता हांग बि स्पेस लेरगदी मा सोलर खिलगा मई पुथोकप याय तबुदबु सोलर की कैपेसिटी से पिक लबदा 1 किलोवाट बाइदगी चावबदा 500 किलोवाट आइना पुथोलिबा आई रूफता खिलिबा हरेबा थोइबा पुलप से आइना पुलप 100% माना जनरेट तौर पर पुलप थाजन गिबे मीटर मगी थ्रू दा आई युमदा लाइबा मई की लाइन दो समझन गिबा मदुगी मई दो गवर्नमेंट पूरा योन थोकिबा आइना आई अमता सिजनदबा अदुगा आइना योन की बसे रेकॉर्ड सुम तहोबा अदुगी थादोकपसे थागी वगैरह मागी बिलिंग साइकिल अमा सुकांदा आइना पुन्ना कया तौग्रे हाइबसिगी ममन आइना गवर्नमेंट दे लौबदा Next Secretariat Silong da deputation basis ta car driver ani gi ahang bofam gi damak application kauri akupa marol AI school gi MSRTC complex ta leiba Directorate of Information and Public Relations ki news section de ki khangba yagani haina Directorate of Information and Public Relations de ki thadorakpa cherol amana khangalakli Ratan ki JAC na changsil lakpa khutang chara henbagi khongjang ngasisu leptana changsilli Singjamai thongda paring nai na changsil lakpa khutang chara henbagi khongjang asida ngasi RIMS Medical Institute ta BASLP tamliba Mahairoi Hidangmayum Gyadata CC High Secondary School Chinamakha apunba nupi lamjing loop ki volunteer singna saruk yaduna changsinki
JCILPS की कन्वेनर ओइरंबा खोमड्राम रतन की अरोइबा आर्गुमेंट हियरिंग लाखलिबा तांग तरा तरुक चथरगनी ngasi High Court of Manipur da Ratan gi Council amasung Government ki Council ge marakta argument hearing chathaki ngasi gi oina Government ki maikai degi social networking site ta thagalakiba photo adu sasinaba natte haiba wafam puthok tuna yena ki hairi Government ki Council sing gi maikai degi argument puthokpa loiraba matung Ratan gi Council gi maikai degi argument puthokpa haurakpada court ki matam loiselakpada gi judge na tang tara tarukta makha taba argument puthoknaba gi damak matam lepki JCILPS na leptana changsilakpa khutang chara henbagi khongjang ngasi ga thana numit mapanni sukre khutang chara henbagi khongjang asi tha sigi ahumdagi kaisampat lemazam laikai community hall da leptana changsilakhi bani khongjang asi gi saruk ama oina ngasi All Manipur Maitai Pangal Traditional and Cultural Association Khetrigao gi volunteer sing amasung Nightingale Nursing Institute Porompat ki mahiroi sing na chara henbagi khongjang changsinki ngasi gi khutang chara henbagi khongjang asi da punna miyoi marfurom na saru yaki Maitai Mitai Singbu Schedule Tribe List ta chalhallu haina changsilakpa khutang chara henbagi khongjang ngasi ga thana numit mangani sukre khutang chara henbagi khongjang asi tha sigi taret tagi Coordinating Body Schedule Tribe Demand Committee Manipur Nasinduna leptana changsilakibani panbayai lamdam asigi achauba furupama oiriba mitai maitai singbu schedule tribe lista chalhannabagi demanda STGCM na thasigi taretagi kunthama toi fauba lamdam asigi mafam kayada khutang chara henbagi khongjang changsingani haina lauthoki balairabani ngasi manga rak subo oina nongmaibung bazar nambam chuthekta pangthokiba khongjang aduda miyoi homfurom na saru yaki Laisemba sana chaubana lamdam asigi wathok kaya gidamak machoi wathok sing asibu loisinna ba honariba miyoi singna amatta oina punsillaga chatmina bana hena fagani haina fongdokre ngasi Manipur Press Club ta Committee of Civil Societies Kanglei Park CCS ke na sinduna Instrument of Accession haiba hiram asida pangthokpa khananaina bagi thoram amada wafam asi fongdokibani thoram aduda laisemba sana jaubana makha taraduna lamdam asida APSPA ILP ST gi demand amadi atopa wathok kayana langoi chansilakli matam asida amata oina punna thengnamina ba haibasi leibak amadi miyam gi afaba oirakani haiki ngasi gi thoram aduda tongan ba civil society organization ge miyoi sing ahalaman kaya amasung mahairoi kaya na saru yaki thengnariba akoina tongan sangchaliba akoi issue mayam cha masi ulap thaminaraga karamana hana pakasge karamana ani subada thamsige karamana ahum subada thamsige ka haiba koi magi pot mayam se koi ajana khana minaraga changhan basi ai pamjai halaga saida mu issue amagi dongta miyam se mu akoi adu miyam se mu koi kok ta kai rom hapsan ba madu gi amu kok se sagatna mayam se ngan songa to issue amagi mu miyam se song sing ba akoi miyam dei thorokana ba miyam gi chauba adu ba koi pangal adu phasal lai no na koi ai jai Thasigi tara humdoida Manipur ki mafam sanba thungna pangthokadoriba athauba singe ningsing thauramga mari lainana Manipur State Sumang Lila Council na puthokpa Sumang Lila Maraibak ninba Koireng sana utkadauri hairiba lila asi numit asimaki nungthil pung ani tabada konung mamangda leiba iboyaima sumang lila sanglenda utkadabani hiramasigi matangda ngasi iboyaima sumang lila sanglenda paumi singa unabada lila asigi production committee gi convener SS Hemantana haikibada maning makha tamna leiramba Manipurna British ki khutta takhibagi wari paringda sagatuna puthokpa lila asi Manipur gi sumang lila Kanglup kayadagi masak nairaba lila roi kuntra mari khangatuna sanagadabani miyamna khangnaraba iboyaima khuman tolhan AK Bengal Nilachandra Arun na chingba masak naiba lila roi singna maru oiba saktam langani lila asi miyam dagi mamal lauduna utkani tawbadabu hayeng fawbagi manungda iboyaima sumang lila sanglenda lakpiduna entry card amamam lawbiyu haiki 34 artist na participant torga pangthukpa Manipur State Sumang la Council na pangthuk
पांथोक लीला सिंगी मनुंग द क्वाइदगी सौब लीला अमा हायरगदी मरे पाकनिंग मकोइरिंग सना हायब लीला अस इरई पाक निंगबगी दमक्ता थवाइन पोंताव खरो मयांदुदा अकोइना नमजब खरा तरपोन ओइना कसबगी मोंगदा अकोइना लीला असि कसबसिदा मियाम खुदिमन लेंबिरक्तना सरुक याबिना नबगी दमक्ता मणिपुर स्टेट सुमांगला काउंसिल की माइकेदगी नोलुकचरी United National Liberation Front of Asia Coordination Committee Manipur, Garo National Liberation Army amadi Hine Reptrep National Liberation Council na lakadauriba August 15 India ki Independence Day asi boycott tawre amadi numit asida total shutdown tawgani haina Corcom ki media coordinator KSAs Yohaibana thadorak pachero lamada khangalagli Lamdam asi nim khatam hanaba honabada achet papandam thamli maramaduna miam punna honaminarasi haina cherola sina pauzilagli August 15 ki nongyai matung pung amadagi numidang wai pung taruk fauba total shutdown chathagani mahairoi singna Independence Day thoram yaubi ganu amasung miam na yumdagi mapan thokpi ganu haina cherola sina khangalagli Matang swai se break amalauza ge Manipur amadi malem gi tongan tongan ba I pausingaluna na khoi break tigi am thuna hanjarake Impact News pu mi engta tuna lebiu Yumanung application ki mapung faba solution pir ba Durasign G6 sizinabiu. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di Yumanung amasung mapan ki application ki khwaidagi yang ba phanglang kupnaba. Yan thaba siling amasung phaklang khaidoknaba gi rai lai ba solution pi. Panel sing ado phaiba amadi chap yung ga mai kai install to ba yai. Durasign Tata Blue Scope Steel. India ki ahanba National Awardee Government of India na piba Silver Dew. Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact to you Mayam pamukana taram nokchari bulletin asigi makhata bapau miyam de pizari Laikhidraba UKLF Kadar Jamkholal Jaumisi gi mayok da semkiba JAC na kaukiba Imphal More Lambigi matam kaktaba banna Chandel gi lambi matek asida chatok chasin amata yakhidre matam kaktaba ban asi Jamkholal bu mamang thagitang anida Indo Myanmar International Border manakta Cheliba Menal Turelda Hatoklaga Huntoklam bagi mayokta JAC na ngarang ahingdagi matam kaktaba ban asi lauthokibani Ban saugat pasingna Imphal More Lambigi Ais Scotland Fai Khulgi mapada thoklaktuna lambi thingbagi khongjang changsinki Ban asina maram moiduna lambi asida chathok chasin amata yakide loinana misi asida chenaba miyoising fadri fauba ban asi makhatana chathakigani hairi Sekmai constituency ki manung chana cheliba abalok turel da lengoi pekpada athingba pibi ganu haina Kangchuk bazar dagi lengoi pok pekpi nupi singna appeal tawrakli ngasi Manipur Press Club ta paumi singa unabada mafam adu dagi lengoi peklaga sel talibi angom ongbi thoibi debina abalok turel amasung maklang turel da nupi kunthra romna lengoi peklaga sel tanduna lakli makhoina lengoi pekliba mafam adugi mapada lawlei haiduna Lengoi pekpada mamang thadagi athingba thamjilakpana makhoigi imung manungda sel thoktabagi awaba mayoknare haina fongdoknarakli Turel asigi mafam kharadadi nupi kharasu lengoi peklaga sel tali makhoina mafam aduda lengoi pekpada athingba thamlibasi tawbiganu haina thoibina makhata khi Akhoi ngasi abalok tirenda khoina lengoi niaga hingjari bese akhoi gi sakta afam oijari ne ba hojikse aduna abalok tirenda hojik lengoi nikpagi athingba lairibase Mari lainaba akhoi pradhan member singna yengsin bireraga mari lainaba singna yengjalaga athing baje logthok piraga akhoi gi suba yabage ayabase athuba matamda bibi How
हौखिबा जुलाई थागी तांग कुंतरेता काउंसिल ऑफ हायर सेकेंडरी एजुकेशन मणिपुरना थोखिबा नोटिस की मखा ताबा ओइना मियामदा अमुक हना खंगलकली मदुदी इंग्लिश इंगनिगा सुपना तरा तरुक तरा तरेत सेशन गी क्लास 11 दा मिंग चन्नबगी एलिजिबिलिटी सर्टिफिकेट की फॉर्म फाइन ओइना लुपा चामरी थीरगा लौबा अमसुंग थाजिनबा था सिगी तांग कुनगनी थोय फावबा यागनी हाइना काउंसिल असिगी चेरोल अमना खंगलकली थासी की तरेता मोरेदगी महैरोय अनि पाउसुन लाम ngaite amasung government lun jau ani bu pung mari helava fauba Myanmar manungda leirambadagi Myanmar gi authority na fakhraga housik fauba thadoktana leiriba dugi matangda moregi additional deputy commissioner N Gojendra Singh amasung additional SPM movie sing yauna tamu gi authority singa tamu DC da mifam pangthokre mifam asida moregi official anina mahairoi ani edu thadokna ba haizabada tamu gi authority na yakhidre amadi India macha ani asibu thadu u hairabadi Indian embassy ki khuthangda lakhangadabani hairaki loinana moregi official anibu mifam yawba chatpada tamugi DC office ki mapada pung ani hena ngai hanki babusu yamna pendaba fongdorakli फाकिबा मियोय अनिमक महाइरोय ngaktani maramaduna miyoy bagi minungsi yenglaga thadok piu hairubada tamugi authority na yarakhidabani hairi September thagi tang taretagi taramathoi fauba Jamshedpur da pangthokadoriba Senior National Powerlifting amasung Senior National Bench Press Championship 2016 da saruk yagadaba lifter sing khankre khallaba lifter sing ming All Manipur Powerlifting Association dagi khanglaba yagani loinana lakliba tang taramari faubagi manungda khallaba lifter singna association asiki secretary NG Tombi da report tobinaba ampana thadorakpa cherolamana khangalakli Transgender singi yaifanabagi damak ngasi nongmagi oiba state level interdepartmental workshop ama pangthokre Manipur High Court ki auditorium da Manipur State Legal Services Authority na All Manipur Nupi Manbi Association Empowering Transability amasung Solidarity and Action Against the HIV Infection in India sathi ga khusam naduna pangthokiba thauramadu ga mari lenana sathi gi Senior Program Manager Randhoni Lairik yengbamna English ani ga supna tara mari da Supreme Court na takhiba rai gi matung inna tha taru ki manungda transgender singi damak tongan ba department na kari thabak paikhat pa yabagi haibadu punna khangminanaba ngasigi workshop asi pangthokpani haina fongdoki Supreme Court nalsa judgment haina 2014 da amathokhiba hariba thokhiba judgment sigi matung ina state singsida within 6 months schemes khara dagi social welfare gi programs mayam ama state na initiative lauraga implement tau haiba leiba Manipur State Legal Services Authority gi mateng laujara kanda koin interdepartmental gi pot singasi oihanna ba ina sinjaba program ni hariba program sigi main objective se karino habada different departments singse moigi important role khara yauri ba hariba implementation sida adugi pot si kadai bhawa state na within a specific timeline to be bangam gadra haibadu discussion se see mainly Nungba Assembly constituency ki hane ki mirep oikhiba adim pamai bu BJP Manipur Pradesh ki Vice President oina khalakpada miyamna harau tayamna okpaga loinana nongmagi oiba political mifam ama ngasi thangmai ban Assembly constituency ki langol tarungda pangthokre BJP Nungba Assembly constituency na sinduna pangthokhiba ngasi ki thauramadu BJP Manipur Pradesh ki Election Management Committee ki convener TS Chaubana Manipur ki Deputy Chief Minister su oiriba Home Minister gai khangambu kanna hunduna ngangkhre Chaubana haikibada lakadoriba general election asida BJP gi oina mikhalda mai pakadaba misak khallaga party ki ticket pi ba haibasi hauna sani hauzik lairiba party ki mihut singi marakta kanana kanagi da changi haibasi BJP gi su CID thadoktuna yengsilhali haina fongdoki ngasi gi thoramadu gi tanja lauraduna adim pamaina hai nungba assembly constituency gi miyamna ngasi fauba sothaduna lairiba sigi damak yenglaga paikhat payaba thabak paikhat kigani haiki Lain nakoi amutang laman singan upatam nae nubichama dane kunni tagara taurani December mawon election para nubicham kunni tagara laman singan dane ai pukki sing quran ba ai sing quran kam se ya anana gaitham quran number quran bani kari rori nakoi nungwa ke dora kana ne chi ye Mati Deputy CM ni, Party President Haikatoni, Chief Minister Haikatoni, Masu Deputy CM ni, Mantri Sita Haikatoni. Ini number yang lebih berjaya, yang terakhir, kaya ini bisa Haikatoni.
Thangmaiban Larian Hanjaba Lekai de Laiba Chirom Indirana Design Development of Handloom Products ta National Award English Inga Supna Tara Manga Fanglakle Award asi Haukiba August ki Tang Tareta Baranasida Pangtokiba Ani Suba National Handloom Day da Textiles Minister Smriti Irani na Chirom Indira da Khusinara Kibani Indian Handloom gi Puari da Chirom Indirana Award asi Fanglak Pangamba Ahanba Amasung Amatangaireba India Macha Oiri Indian Institute of Handloom Technology Guwahati dagi Handloom Technology da diploma loiraba Chirom Indirana haukiba chahi kungani thoi asida Manipur gi handloom gi pothok sing yokhatuna lakli mahaki pothok sing national and international gi thakta pangthokpa exhibition kaya da utlure Caesar Hospital and Research Institute ki outpatient department leiba anoba branch ama Lamphel Sanakaitel da leiba Santi Hospital da hangdokre Caesar Hospital Sanakaitel hangdokpagi thauramasigi mari leinana nongmagi oiba lemna layengbagi thauramama supangthoki thauramasiga mari leinana Caesar Hospital and Research Institute ki medical superintendent Dr. Sorokhaibam Jogindrana OPD facility leiba hospital asigi branch asina miyam gi ana layeng chathabada na khudong chaba piragani haiki nauna hangtokliba hospital asida medicine gyne surgery pediatrics amasung ECG gi khudong chaba sing fanglagani haiki mahakna makha taraduna arapa mafam dagi layeng balakpa anaba sing amasung lambi thong gi phibam phattabana langol da leiba Caesar Hospital tamna lakpada khudong thiningai oiba singi oinadi Sanakaithel da hangliba Caesar branch asina matam chana layeng bangam lagani haiki Caesar hospital ki outreach service hoina Caesar clinic Sanakaithel sida khoi OPD phamba haurani maduda tawdaba department singsi medicine surgery ENT gynae surgery medicine ENT and pediatrics angang gisu yengba khoi haurani aduna sida khoi sida di OPD se ayamba se tawraga operation kari de hojik makte khoi hobagi phimam laitri mayam gi khudong chadaba khoi chathok chasinda lambi phattabana maram oraga dagi lam lapana maram oraga chathok chasinda khudong chadaba do khona adugi service to sida piba ngamnana baina khona hodok chabani Lakliba August Tara Humdoida Life Savers Manipurna Nehru Yuva Kendra Imphal East Caesar Blood Bank and Transfusion Services Langol SPTC Manipur NSS Unit Biramangol College Saumbung Imphal East Amadi Lions Club of Imphal Greater Gakusam Naraga 23rd Voluntary Blood Donation Camp 2016 Biramangol College Saumbungi Complex ta Pangthokani Haina Life Savers Manipur gi Cherol Amada Khangalakli Loinana Lamdamasi gi Miyoi Singna campus ita saru yabina basu appeal tawrakli Kangdagi sandorakli ba Japanese encephalitis laina ngak thoknabagi pandamda All Manipur Manpower Upliftment Center amuki sinmi singna haukiba August ki tang taretagi khwairamban ima kaithelgi maru eba mafam singda chatharakiba kang hida kapthokpagi thoram ngasi loisin kre haina amukna thadorakpa cherol amana khangalakli loinana SMO Lamphel Pat Directorate of Ayush Lamphel amadi Oinam Roman Singjamai Oinam Thingel Social Worker busu thoram masida mateng Pangbirakpagidamakta cherol asina makhatana thagatpa phongdorakli Lions and Lioness Club of Imphal amasung Lions Club of Imphal Velina Department of Immunohematology and Blood Transfusion RIMS amasung Blood Bank and Transfusion Department of Jennings Khusam Naraga Observation of Patriots Day cum Blood Donation Camp tha sikitara humdoigida Ayuk pung tara taba matamda Lions Service Center Sangai Puroda Pangthok lagani haina club asiki cherol amana khangalakli makhatana lakliba tang tara mari nomaising numita Diulalen da leiba children home da chana thaknana ba polam sing yenthok tuna Worldwide Week of Service for Youth pangthokani haina su cherol asina khangalakli Brighter Academy Khumbongi Mangarak Suba Science Exhibition Amadi Literary Meet ngasi haudokre Lakliba August ki tang tara humdoi fauba numit humni chupna pangthokadoriba meet asida exhibition stall chamaga marfu hangli amadi literary meet ta mioi mahairoi chawngarom na saruk yari ngasi gi meet asi haudokpagi thoram adu Dr. Ranjan Sapam Secretary MPCC amadi Kanambuan Kamai Branch Manager LICI Cap Imphal Anina Chief Guest Amadi Special Guest Oina Saruk Yakhibaga Loinana School as ki Founder Principal Shyam Salam na Thauram Mapu oiki
ngasi gi thoram aduda school asigi principal Dr. Betty Salamna phongdorappada state ki thakta amadi North East Zone gi oina pangthokpa science exhibition amadi short science drama competition kaya da school asina mana kaya laurakre amadi pangthokliba mit asidagisu khangatlaba mairoi sing adu makha taba competition kaya da thagani hairi Hauzik Sanabagi Pauda, Tara Tare Suba S. Birendra Singh Memorial Super Division Football League Hayengdagi Awang Sekmaide Leiba SKYC ki Sanabungda Hauragani Hairi. Imphal West District Football Association ki Midyang Makhada Pangthokadoriba Tournament Asida YDO Lamdong Konjeng Laikai BMSC Tabungkhok Thau Thangmaiban SKYC Awang Sekmai CHIKL Lilong Chajing MPSC 1st Battalion Manipur YWC Malom Amadi DM Rao Awang Sekmai Hairiba Football Team Nepal Asina Saru Yaragani Hayeng League Asigi Ahanba Match ta YDO Lamdong Konjeng Laikai Amadi YWC Malom Anina Lamba Taunaragani Haina League Asi Convener Thadurokpa Cherol Amana Khangalagli Stern Sporting Union Wangkhaina Pre-Qualifier Women's Football League ki champion oikre All Manipur Football Association gi mityang makhada artificial turf ground da pangthokliba football league asigi ani suba leg ki ngasi sanaki ba ahan league match aduda Youth Welfare Club Langthabalna Naharol Yaifa Thorang Club Okram Chuthekpu Panjil ani suinoda maithiba piki chatharakliba league asigi aroiba league match adudana Kripsa Naurem Thong amadi Manipur Police Sports Club ani na match ki apiba matamda Panjil amata Ngamdana match adu draw chatki double leg basis ta pangthokliba pre-qualifier league asida team mangana saru yakibaga loinana champion oikraba Stern Sporting Union Wangkhaina ahan boina pangthokadoriba Women's ISL League ki qualifying da saru yaragani DSA Kakching की Second Division Football League Tournament ta DYA Mai Pakre Tournament DSA Kakching na SESU bu Panjil Taruk Suinoda Yamna Lakchana Maithiba Pibangam ki Thasi ki Tarahum Doida Chatharakliba Tournament asigi Ahum Suba League ta JA Amadi DYA Anina Lamba Taunaragani Chahi asigi September gi tang tara mapandagi kungatare fauba amuruga theruman nilyamda Pedicheri da pangthokadoriba 30th National Under 7 Open Boys and Girls Chess Championship 2016 gi selection tournament thasi gi taramari da YVO Yai School da sanaragani haina ad hoc committee di Manipur Chess Association asigi cherol amana khangalakli loinana saru yagada ba sanaroi sing adu English ani ga supna mapan gi January amada pokpo oigada bani amasung category khudingi sanaroi ani khangani haina cherol asina makhata na khangalakli makhata Taba akupa marol gidama committee asigi chairman Laishram Atembi dagi khangbinabasu committee asina hairagli Homfum Athoy Suba Sir Churchan Singh KCSI CBE Memorial League Cum Knocked Out Open Kang Tournament ta Klasa Kaino Kang Khut Mai Pakre Manipur Kang Association ki midyang makhada Kaisamthong Kang Cultural Organization na sinduna Kaisamthong Ilangbam Laikai gi Khabam Lakpa Mandop ta chatharakli ba tournament asigi ngasi sana ki ba Taranithoi Suba League ta Klasa Kaino Kang Khut ki Kang Masana asida Haithoi Singh Thoiraba Kang Loi Singna Imagine Player Kang Khut Wabagai gi Kang Khut Loi Singh Kang Loi Singbu Panjil Tarama Thoi Nipanda Maithi Bepi Bangam ki Tongan ba Kang Khutara Nithoi na Kang Lup Mari Thokna Khaidokduna July Kunipan dagi chatharakli ba Kang tournament asigi makhata ba match sing tha sigi tang taramari da sanaba hauragani Taramathoi Suba R.K. Bojendra Singh Memorial MU Inter-College Badminton Men and Women Tournament ngasi loisin kre. Tournament asigi nupa gi champion na Manipur University na oikhibaga loinana GP Women College na nupi gi champion oibangam ki. Ngasi sanakhiba tournament asigi nupi gi final da Manipur University na Naurem Birahari College Pangaibu match ani amada maithi ba pikhibaga loinana GP Women College Imphal na Manipur
College Imphal bu match ani suinoda maithiba pikhi. Manipur College ke principal Dr. R.K. Radhakishore, MU ki assistant sports director Dr. C.S. Pradeep ka loinana chatharakli ba tournament asigi thaupuri ba miyoi kayana tournament asida makok mathang takraba sanaroi sing aduda mana matum kaya khudol tamki. MUSC की मित्येंग मखादा मणिपुर कॉलेज ना युम्बु ओइदुना चथरकलिबा टूर्नामेंट असिदा मणिपुर दा लेबा कॉलेज तरा तरेट ना सरुक याखी. अरिहा पांगंबम ना इंडिया की ओइना ख्वाइदगी चही नौरिबा इंटरनेशनल एरोबिक जिमनास्ट अमा ओइख्रे. इम्फाल ईस्ट की मनुंग चन्ना लैबा कोंगबा उचेकोन मोरीबा मखादा लैबा पी अखेलो अमदी चाउबा देवी अनिगी चही 13 दा ngairiba machanupi asina चही असigi जून 13 दगी 18 फाउबा साउथ कोरिया की इंचियोन दा पांगथोखिबा एरोबिक जिम्नास्टिक वर्ल्ड चैंपियनशिप ता इंडिया की अमता ngairaba जिमनास्ट अमा ओइना एज ग्रुप 1 की इवेंट सरुक याखी. खोंगचत अदुदा इंडिया के सीनियर सानरोई तरेत अमदी जूनियर सानरोई तरोक का लोइनना ऑफिशियल मंगाना सरुक याखी. केंद्रीय विद्यालय नंबर 1 इम्फाल दा क्लास 7 तमलिबी अरिहा पांगंबम्बु विद्यालय असगी फिजिकल एंड हेल्थ एजुकेशन की ओजा LA सिंगना साना खोटनबगी लमदा ताकपी तंबिदुना लाखिबनी. कोरिया दा लैरिबा एरोबिक जिम्नास्टिक की सानफम अदुगुंबा अमता इंडिया दा लैबा उद्री अदिगुंबा सानफम अमा मणिपुर दा लैरबदी मसाना असिदा अफबा सानरोय अमा ओइबा ngамगनी हाइबा अरिहाना मियाम दा फोंगदोरकली. मोई आदा लेहरिबा स्टेडियम दो हाम उद्यामना चावे अखोई सानरिबा कंपटीशन तो दे मफम दो चही क्यानो अदुदा सानजरमने अदुसु मोगी स्टेडियम दो अदुम नान लै अखोई दी हौजी खुमनपा की स्टेडियम जे याम कन नान बोइदे अदुम मोटलेबा अखोइना खरा अदुम सोशल सर्विस तरा सेंगा सिने. कोरिया दा थारी मेट तो अखोई इंडिया दी अम फाउस लेट्री आदा कोरिया दा लेहरिबा एरोबिक की मेट तो अखोई सिदासु लेरगदी ऐन खनबदा अखोई परफॉर्मेंस दुम वांग लैनी मरी लैनबसिंगना थंबिर खरा थुना थंबिरगदी मसाना से ऐना पामजदुना सानरबनिना ऐ हयिंग तुंगदा कन्ना प्रैक्टिस तौदुना वर्ल्ड चैंपियन अमा ओइना साननी. अरोइबदा बुलेटिन असगी हेडलाइंस अमुका हन्ना मियाम दा थमजगे. चही असगी जनवरी मरी दा हाखिबा योहारना सोखलबा सेनापति डिस्ट्रिक्ट की युमसिंग गवर्नमेंट ना अमुका ना हौनना सारबा मतुंग ngasi मणिपुर की चीफ मिनिस्टर ओक्रम इबोबीना संगाख्रे. शर्मिलाना जेनिम्स लैबा अमसुंग लायंगबगी अचंगबा सेल पुमनमक मणिपुर गवर्नमेंट ना पुथोकनी हाइना मिनिस्टर ओकेंद्रोना फोंगदोख्रे. नतबा पांबैदा सेल तालहन्नबा मपा लेबाकता पूनबा होनरंबा नुपी मचा अहुम थौबाल पुलिस ना कनख्रे नुपी अमा यावना चेनबा मियोय अनि फागतख्रे. अमसुंग मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन ना इंग्लिशिंग अनिगा सुखना तरा तरे तगी लमदा मसिगी प्राइवेट स्कूल चहुम कुंट्रा दा फनेक सप्लाई तौरगनी.